Moivagi Manipur Khongcha Charamna Ugli IWDUCO NACN IMG Thungaleng Moibana Chahi Yankhai Matung the Maki Pongnam Ukrul District Somda the Lakadoriba Khongchat Asibu Imphal West District United Clubs Organization IWDUCO Taramna Uglagli Organization Asigi Cherol Amada Mahaki Manipur Khongchat Asina Ching Tamda Khundaminari Bafuruf Singi Marakta Leramba Hazanada Bakena Bawakhalon Kaya Adu Mangan Kinabagi Achumbalambi Ama Yalam Dunalam Damasigi Apunbagi Saktam Minanabagi Wakhalon na Hongna na Sagat Pangamba Helamgani Haibigi Hazabatam Lagli. Anglipa Apunba Kolau Gab de Tegiloko Thailand Kanchanaburi District Myanmar ga thangna leiba border nakna leiba Myanmar gi citizen mayam lanjena rakpada Thailand gi security singna fakhre lan tawramdradi si mayam sei Manipur da loina changlak toini China da airplane ama manungda mai chaklakre Amzu amadi EJM gi mifam na hayengdagi pau phongba haina yanare hayengdagi hanagum pau phongba hauragani explore Manipur gi update gi lokhochara ke ASI recruitment yaukhiba mioi ama yauna motor vehicle gi official sadna lagaw khawfam dagi paisa khairam bagi mioi ani police na fare Churchanpur dagi kangpuk pilambi da Kuki militant attacks ka hena lobada moi masen yam saunare lakliba 22nd October dagi matam kaktana ban kaurani haidi Kanglaipak apunba kholau gi update gi lokhochara Myanmar gi Rakhine State gi rebel group singna Rohingya gi yamna haisingba mathauna laiba chief Hatkhre Burma gi Yamangi village Pong township Bago region gi police station da rebel singna attack torakpada deputy chief police amasung atai police officer kharasu Sathina Saokhre thawai hingnaba police sing chenakre ke pochai pusilakpa gari singdagi puba thangbangam daba illegal tax loba Lalolop NACN IM amasung Dimapur da lalondudun lairiba singna syndicate semliba singdagi Imphal da khamena sinba pusinbagi gari khudimangna Dimapur da lalonduna syndicate semliba singdagi puba thangbangam daba senfam lawgani haina ke khangpiriba si laibak thibani Masina maram oiraga Nagaland amasung Manipur gi miyamna chahi kayadagi afaba mari leinarakiba adu lamakhangda talhinabagi maram oiragliba si laibak thibani aki akhang piragliba miyoi sing asigi mathakta mari leinaba singna miyeng changbiu haina All Manipur Vegetable Wholesaler Association Trust ki Vice President L. Romes Maitena appeal tawagli Association asina October 13 da Manipur Press Club ta pangthoki bapawgi mifamda L. Romes na hai housing Manipur da mapandagi pusilakliba khamena sinba si mamangdagi Assam Dimapur Kharupesia hariba mafam sing asidagi matam-matamgi oina ahongba mamalda dealer singa yanaba mamalda lawduna pusilaki adubu ikhang khangawdana association amadi wholesaler tawriba singda paw amata khanganba tawduna miyoi kharaga manaraga Dimapur da syndicate ama semjilaga NACN IM gi vegetable in charge sikaho achumi vegetable tax in charge ka manaraga thasigi mapangi Imphal purakpa khamena sinba gari sing fajinduna thamlaba matungda khamena sinba puba gari khudingmak Dimapur da Laloliba syndicate asidagi lawgadabani haina aki khangpire haibasini kariguma syndicate tagi lawdrabadi arakpa gari khudingmak faraga thamba amadi puba thangba ngamloidaba selgi demand tawre gari amada yamlaba senfam lupa lakh aniga makhaidagi hauraga lakh ama fawba pirabadi faziluba gari sing thadokani gari amata na Manipur da khamena sinba pusinba yaroi haibagi athingba thamliba asina maram oiraga manama sing pusilakpada awaba oire hairiba asida truck driver singna Dimapur dagi khamena sinba amadi manama sing pusinbagi thabak sing lepnabagi firef lawpam thoi Manipur gi lawmi miyamna puthokliba manama sing leiraga hingbi yai mapalamdagi manama sing hairanga yerumna chingba pusilaktrabadi hingba ngamloi haibagi mipaiba leiriba sing thadoktuna suba nombagi hainabi work culture thamduna nongmagi hingbada tangai fadana changdraba yadraba potlam sing marang kaina puthoknaba hotnagadabani chinjakta mipal tangdaba lamdam oihanaba hotnabaga iroinna mapalamdagi manamasing pusillaktaba tarabadi hingba ngamloi khanba tarabadi matau karamna chinjakta mipal tangdaba lamdam oihanba ngamgadoribagi haibasini Mapalamdagi Manipur da pusilakiba manamasing uhai wahaina chingbasing miyamna tangna leiraga sijinnabadagi state asigi sel mapalamda loina chatkibadagi nongmagi laira tanbagi fibamda leirakhi Manipur gi miyamna mapandagi manamasing uhai wahai yerumna chingbasingda mipal tangbagi hainabi thadoklaba matamda miyam maruoina lawmisingda suba nombagi hainabi leirakani miyamna su mapalamdagi pusilakpa manamasing amata sijinnadanaba firef adu yorakpa matamda gari singdagi illegal tax lawba thabakta lepkhigani Loinana sudana nungaiba pamba Manipur gi miyamna mapalamdagi pusilakpa potlam sing sijinnadaba tarabadi atopa state singda pothok puthokliba lawmi sing makokta khud haptuna khangnarakani fibam asi leiraklaba Manipur gi suri nomliba lawmi sing khakta natana miyamna iramdamgi pothokna hingba ngamjanaba honaba mathau tai mapalamda puthokpa potlam singda makhal kayagi chemical gyansinba mamal hengatna lawduna I chupagi thabak chathariba amadi pochai pusilakpa gari singdagi puba thangba ngamdaba illegal tax lawba thingnaba honaba mathau tai ningol chakaubagi wahan thok leihansi Manipur gi khwaidagi chawba kumai singi manungda hiyangai gi nini panba ningol chakaubagi thoram sishu amani kumai asi
मालेमदा लेरिबा मितेइसिंगना चाही अमगी मनुंगदा सुंगसोय सोयदना पांगथोकनबा थौरम अमा ओइरि हाइबसी ngasi gi mitegi khunai na khangna duna leiri yangai gi nini panba ningol chakaubugi thoram asida malemda leiriba mitei ningol singi khwaidagi nungai jaba chahi amada thokpa thoram asi matam amada haibadi manipur gi ningthau Chandrakirti gi matamdagi haudokhibagi mitegi puwari gi oiba tangkak ama panba tarbadi ningol na piba singbu kauraga chakaubugi thoram oirambagi wari amasu leiri adubu ningthau Chandrakirti gi matamdagi piba na ningol singbu chakauba haudokhibadagi ngasi fawa mitei khunai na yangai gi nini panbada ningol chakaubugi thoram pangthokna duna lakli ningol chakaubugi nunggi oiba wafam nainaba tarabadi mayumakai panduna atopa sagai amada onkraba Mitei ningol singna chahi amada amukta oirabasu nungai na harauna chakchara ama chaminaraga awa nungai fongdokna duna mabung mopwa singa punna nungsi chanana chak chaminabagi thoram asina mitei khunaida machi machal manina chingba singagi marakta hena nungsinabagi achetpa mari thamnaduna thamoida machal mokpagi nungsinabagi mari chesennabagi maru oiba thoram oihanduna mitei singi oiba top chawraba kumai ama oiri haiba yai nakal amaromda fajakraba hiangai gi nini panba ningol chakaubagi thoram asina manipur gi samitlonda chawna na koina na kanaba pibagi thoram ama oihennabagi thoram ama oihenba yabagi poram ama oiri haiba yai madudi lamdam asigi ngami singna natana iyong fi saduna imung manung puriba singdasu chahi amagi amukta thokpa thodok asida mabung mokwa oiba singna maitei gi khwaidagi yamna pamna chanaba chinjak singi manungda nga thongbagi mathel oiba maramna ningol chakauba numitta sungsoy soydana yaudaba yadaba mathel ama oiba maramna ningol chakauba numita mitei singna ngagi mathel yaurabanina sungsoy soydana mipum khudingmak leiba tarakpana ngami singna samitlonda khara makhaidi fagathanabagi maram oidaba nate haiba yai aduga numit aduda mabung mokpa oiba singna mache machal singda ngamjaba firol sing maru oina ningol singna sena innaba firol sing chak toklaba matungda khudol tamba maramna firol sabagi sinfamda thabak tawriba lamdam asigi miyamdasu kharada oirabasu samitlon fagathanabagi maram oihali adubu laibak thibadi haukiba chahi kharagi mamangdagi lamdam asida sajaba firol singi mahuta mapalamda saraga pusil lakpasing amadi tongan ba makhalgi mamal yamnaba potlam sing kayamuk ningol singda ningol chakauba numit khudol tambagi chanabi lakpadagi chahi amada manipurgi selyam kayamuk mapalamda chalhanba haukiba asimakti lamdam asigi oina laibak yamna thibani haiba yai nakal amaromdana selyam paiba mioi kharana mamal yamnaba mapalamgi potlam kayamuk ningol chakaubagi khudol pibagi chanabi leirakpadagi lairaba imung manungi mabung mopwa sing ningol chakauba lakpada thamoi so tharakpa amadi hidanaba ngamlaktabadagi ningol chakauba ngamdabadagi mabung mopwa singi mari lapthokna hannabagi maramso oiraktaba nate maram aduna manipurgi mapanda sel chalhan khidanaba hotnaba loinana mabung mopwagi mari lapthok nahandanabagi damak manipurda sajaba firol singna khudol tamduna ningol chakaubagi wahanthok lehensi aikhoigi layoi khraba ipaipu singi thauna lingjel mirol sina ningsingsi chahi ani tha mari helaklaba kuki narco terrorist singi mioibagi hak khungaw naba hingsa tana mang tharaga mitei singda leptana chathabiba asi laibak thugainaba landani fammi hobagi lanate haibase khoi khudingmakna wakhal taminaba matam oire chahi lising ani henbagi puwari leijoriba manipuri singna ngasi di mikap thoklase aikhoigi layoi khraba ipaipu singna ireibak iramdam karamna kanduna ngaktuna lakhe haibadu ngasi gi mirol asina hangatna ningsing minaba yengsinba yamnamak maru oirakli Ipaipu singna ireibak iramdam ngakpa kanbana thawaidagi hena lumna lauduna yeknaba singna chatharakhiba lantheng kayada nokna thawai kathoklumkhibani haibasi ngasigi mirol sina kaubog yaroi 1819 dagi 1926 fawba chahi taret khuntakhiba manipurgi ningthau singi mathakta chatharakhiba lanaduda misi mina awa ana kaya nangkhrabasu thauna faraba matamdugi Ipaipu singna awasing mumaithiba piduna aikhoigi ngasigi iramdam asi kanduna lakhibani ing 1891 da thokiba Anglo Manipur War British singi laingak sasan adugi mayokta aikhoigi thauna faraba ipaipu singna thengnaduna lakhi loina na ing kumja 1904 da British colonial rule gi mayokta hokiba hanba nupilan adu matam adugi thauna faraba aikhoigi ima sing amadi ing kumja 1939 da thokiba ani suba nupilan adu su thauna farabi ima singna matam da thokiba khusem gi chak tangbegi thogdo adugi mayokta akan balan theng chathaduna Thawai fawwa thadokuna maithiba pikibani loinana ngasi fawba manipuri singna state ki thakta ningsing thoram pangthokuna ningsing baga loinana thauna farabi ima singi mafamda ikai khumnaba utli ikui kuidana thokiba kumja 2001 gi june taraga mari dagi taraga nipan fawwa lamdam sigi miyamna bharat lengak amasung NACN IM anigi marakta chathakhiba peace talk ki marumda without territorial limit haiba wafam yausilakpadagi yaningdaba fongdoktuna thauna faraba lamdam sigi mapari Taraga nipa na thawai katuna maithiba piki numit asibu ngasi fawa
The Great June Uprising Unity Day haiduna ningsing thoram pangthoktuna ikai khumnari. Manipur gi haukiba thengkhang kayada iramdam asibu thugainaba chatharakiba tongan-tonganba lalong kayada thauna faraba laiwikraba ipai-pu sing adugi chada nauda oiriba ikhoina thawaina pontha piduna lakiba ngaktani. Haukiba ing 2023 gi May 3 dagi Kuki narco terroristsingna chatharakliba hingsa yawa landa asida mioi chaniga yangkhai rongi punsi mangkre mioi lising humfu henbagi mayung makai amang ata thogankhre tongan-tonganba relief camp singda mioi lising humfu hena changjafam lawbata natana mioi kaya amasu soinaiduna leiri amadi mioi kaya amana ngasi fawba tongan-tonganba hospital singda ana layeng chathari. Khwaidagi thamoi sokpo oina Jiribam district ki Borobekra subdivision gi manung chana laiba Jakurador da pikliba ngang ahum yauna nupi ahum yauna mioi taruk tamthina hatkibagi thaudok laimakhongda laiba 57 mountain division da thabak suba chatkiba Laistram Kamal Babu thiba khangdana lairiba sigi wathok sing asishu kawba yaroi maram aduna hauji Kuki narco terroristsing na chatharakliba landa asi lamdam asida lairiba tongan-tonganba civil society organization sing mahairoi lup sing maira paibi lup sing amadi Khwairamban Kaithel phambi ima sing na landa asi thengnabada lup sing amadi Khwairamban Kaithel phambi ima sing na maithiba pinaba hotnabada punna mayon amada changchinminabagi matam adu yaurabani. Chathariba lan asi iramda Manipur asi thugaigi haiba lani leibaki fam mihobagi lan natte haibasi aikhoi pumnamakna khangminnaba matam oire. Ngasi maksu World Indigenous Day thoram pangthoktuna lamdam asida khundaminariba yellow furup sing amatani haiba nauhongna naningsingminari. Haujik tholiba irang asi yellow furup sing na punna thengnaminaduna mahausa gi tangdu leitaba fibamda hanjilaknaba hotnabada punna thodang lawminabasu waref lawri. Chahi ani tha mari helaklaba lan asi loisinaba hotnabagi mahota laingak pairiba BJP gi MLA singi marakta fam munnabagi ihauda tukre. Aduga state asida president rule laingak chathari Kuki narco terroristsing lan asigi maru oiba haurakfam munna thiruba matamda India laingak khud chauna yawi haibasi khangfam thoi Kuki singna chathariba lan asigi marumda awang nongpuk lamdamda maning makha tambagi lalau changsiliba lalau lup sing namthanaba aronba thaurang ama India lengana chathariba haibasi su chenba yaroidaba wafamni. Hauji awang nongpok lamdamda lairiba tongan-tonganba state singi saruk singdagi machet faktoklaga Kuki jo singi oiba jalengam haiba union territory natraga state ama semnabagi oithoklarroidaba manglan amagi marumda tongan-tonganba mapa leibak singi khut yauna landa asi changsilakpani haibasi ngasidi ifong-fongna khangnare. Maram aduna haujik lamdam asida lairiba CSO sing maheroi lup sing maira paibi lup sing Kaithel phambi ima sing yauna maraibak maramdam nungsijaba pumnamakna Kuki narco terroristsing na chatharakliba lan asi maithiba pinaba chepa firef ama lawminaba haibasi ngasi makmangda tariba wafamni. Leibaki luchingba sing na sulanda asi thengnanaba hotnabada ngaihaki oiba chatnaba yaroidaba tongan-tonganba wafam sing phongdokpagi mahutta famdagi ireibak iramdam kanbana saruk chama hena fai haibasi matam pumnamakta ningsingba chumgani.